Aikhoibu FIR na fajin punsinduna thambagum ngarang kuki na chatkhiba rally Shinliba Kangbu Hapta Amagi Manungda Fir Panduna Phagadabani haina Imagi Meira na phongdorakli ngasi Manipur Press Club ta pangthokpa pawgi mifam amada Imagi Meira gi convener Thokcham Sujata na BJP gi 100 days gi program da tangdu leitaba purakani haikraba August tha loirba fawba irang loisimba ngamdriba segi maram karino hangki lamda masibu thugaiba pamba miyoi sing state leingak na Kankhatuna thamlaga awana taraba singda mateng pangba pukning thogatpa chatliba Imagi Meira da FIR kaya pansinduna thamliba si karamba makhalgi lamdam asida lo chatnaribano haina hangki ngarang churachandpur kangpokpina chingbada central amadi state force khurak hangdana leiraga matau karamna kuki na mai pakna rally pangthoklibano lamdam masigi apunba saktam kannaba irang asina awana taraba singi kholau tanaba chatluba Imagi Meira da FIR kaya pansinduna faba punba haibagum leibak thugaiba thoklakliba singbu sufaraga chairak pigadabani haina sujatana makhatana phongdokhi Akoi ke sunataba iram dang dai ba yum da hanjage haibagi damak da mateng pangu ba koi da di moi da si FIR pala ka thamme ba wangang ba yade na akoi na ka akai ba kari hairage ba sarkari mayuk ta kai hairage ba akoi di iram dang kai ba yaroi iram dang mang ba yaroi haidana ga si bok ta thengnaraga awa na ta ba kudi bok da mateng pangi haidar thokpa Imagi Meira ni adu bu ngasi di FIR myam sida akoi gi pullaga akoi gi group se thamge haiba poche atra kari no ba kari maram gi no ba masi tau biri ba se adu na maram ho ga hojiki ngarang chakke ba ri do modu gi organize Kangbu do athuba matamda week amagi manungda phagadabni haiba post se moi to FIR pangadabni madu praja miyak puna mos khangangadabni maramdi sigi sanariba politics karamba politics to khoju gyan ta ba ngamdreba state sarkar amasung central sarkar na si loriba freedom se kari no haiba khangba ngamdreba kari no mataw biriba se center na yam chale haidai ne adu center na hairo na state ta sumain to na separate taliba kangbu sina CC gi agenda bo yawna changchale territory demand to sele adu na masigi action lo da patin pang yo haiba poto haiba ngamodana iramdam thugai ge khali ba boida da support to wala ge habsi bu state sarkar su yaw re habse akoi de tum evidence na haira ne ba muramdi achu mara tv na ka thabak to biyo ba noi noi humbu si bo phai na ke to bai thagat kino ba lo yang kai se yang kai to khro khoi mai tai gi lai ni ba moi kun tha tai kun thai pa no kari no ba noi khali wakal se to bi ga nu ba du phate